ILP की डिमांड असी मणिपुर की येलहोमी कन्ननबा अचुंबा खोंगथांगनी हाइना MLA बिजोयना फोंगदोखरे। कांग्रेस पार्टी ने सेमखिबा इम्फाल म्युनिसिपल कॉर्पोरेशन असी मतम कया सांगना चटपा ngamloi हाइना मणिपुर की वेटरन पॉलिटिशियन ओ जोयना फोंगदोरकले। Political system da awan ba puraktriba fawba tribal singna awaba mayokna khigani haina UNC ki president Gaido Kamaina phongdokre. Amasung haukiba jun taramathoi dagi thiba khangdana leirakhibi ilangbam kanan ngasi chingnaningai oiba mongda siduna leiramle. Mayam bukurumzari adomni yengbiribasi Impact News ni ai khangenbam thoino henbi hauji pungja si phawbugi maroiba pawsing miyamda pizari. Hauji Manipur gi miyamna lamdam asida ILP chatna halu haina lauriba kholau asi yamna achumba khongthangni amadi tungi mirol gi damak afaba oigani haina Khrai SC gi MLA su oiriba Manipur Pollution Control Board ki chairman Dr. NG Bizoyna phongdokre. Wafamasi ngasi kongba irong mitin sanglen semgat sagat lop Khrai konsam lekai na sinduna sanglen asi hangbagi thoramda MLA na haikibane. Ngasigi thoram adada chief guest oikiba MLA Dr. NG Bijoyna hairiba sanglen asi sangakhe. Mahangna makha takibada MDS Local Area Development Fund amadi MP Fund gi makhadagi AC asida punna community hall kontramaga sakre. Mi kungna taba mafam oibana devakarma thoglakpada lam leitabagi awaba adu hairiba community hall asina khara makhaidi phahanba ngamlagani haike. Masida sana khotnaba amadi atai function mayam amasu pangthokpa yarani haina mahakna makhataki ILP gi apunba kholau laubadasu hairiba community hall asi sizinaba yaragani haina mahakna makhataki India gi apunba population gi chada 10% ta oiba lamdam asigi population asi tungda mitop mian chana yotsan bayabagi akiba amadi leide Masida mai haurol gi lairabas miyoi singdi tungda mi gi minai oiba yabagi chingnabasu phawre haina mahangna akhataki ILP mag natragasu tonganba Bharat ki constitution gi framework ki manungda provision namatang happy ragasu alternative wena tawba yaba lakaduri election sidadi vote lepi gadaba mayam punamakse sigumbagi idea mayam se khangba khanmingnaba knowledge leiba Makoy the wisdom madu cheristoba chenba adu mioi ngakta thagal haningi iramji munna khangdaba aduga ngangbazu ngamoidaba mijing thagalagadi ai koi gi maitai furup se hayeng kannanabada awaba oigani Manipur da ILP chatna halu JC ILPS ki convener oiramba khomdram ratan gi mathakta aranba maral siduna wanted laukthoklibasi athuba matamta hando o haiduna tampa ki mafam singda wakar bifam leptana chathaduna lakle ngasisu Imphal East ki manung chanba kongbal lambi machin singjamai thongkhongda JC ILPS ki convener oiramba khomdram ratan gi mathakta siriba maral hando o yelhomi kannanaba bill athuba matamda act on tho o haiduna nupa ngakta gi oiba wakar mifam chathake Ratan gi mathakta wanted lokthok kibagi mayokta sem kiba GSC na sinduna chatha kiba wakat mifam aduda singjamai khetri laikai amasung singjamai bhaigabati laikai gi naha ahal nupa singna sarukyakhe Radio Listener Guild Manipur na so Manipur da ILP chana halu khomdram ratan gi mathakta siriba maral hantu o haiduna kaisampat laimazam laikai gi community hall da wakat mifam chathake wakat mifam aduda guild asigi member oiriba nupi nupa kayana sarukyakhe Manipur da inner line permit system channel lo haibagi dabi da haiba khoi gi radio listener khoi chu leiba ki ba saru yauri ana haibai khanjabagi matungina khoi haiba dharna si famjabani Manipur government na khoi gi JC ki convener khondram ratal da khoi gi wanted lautok pasi khoi gi radio listener ki site gi su yamna nungai taw phawdoi Manipur government na wakhan kitang khandabi re haraga sagi hariba ratan da wanted lautok pi re se lautok piu ana radio listener site gi haijari Haukiba tha amaga makhairom gi mamangdagi tongan ba issue kaya ga mari leinana lamdam asibu lanpham amagam na thamliba asigi warishin ama tha asigi tangkuntra fawbada puraktrabadi Manipur government ki mathakta PIL ama tharagani haina political party mangana khanghalakle
ngasi Singzamei supermarket ta paumi singa unaba amada All India Forward Bloc ki State Secretary Khomdram Gyaneshwarna matam kharagi mamangdagi lamdam asida thokliba thokdok wathok kaya warishin ama puraknaba honabagi mahutta hena irang thokhanaba sille ngasi fawba government asina tasin usinadana leithokliba asi thawoina miyambu wahange matagum sinba thawongni haiki ngasi pangthokiba paugi mifamada All India Forward Bloc Manipur Democratic People's Front Revolutionary Socialist Party CPI ML Liberation amasung Bahujan Samaj Party gi mihut singsu sarukyakhe ILP की बिल होंगे मतंगा कन्वेनर और खुमराम रतन क्वांटे लाउथोगी मतंगा सोशल इश्यूज की एड्रेस तौदगी मतंग हाइब इशू पुनमक्सिद एमिकेबल सोल्यूशन मा पोरक्त्रगदी PIL मा थारने लोइना प्रजा पुनमक्सिगा पुन्ना अकोई इहोगे गुड गवर्नेंस अमगी गुड सिस्टम अमगी तौनबा पार्टी मंगासिना हाइंगा सी हाइब ऑन वार्ड टुडे होय हानादे कमिटी मी कुमाथोई कमिटी मा सेमे सोशल इश्यूजिंग का डील तौननबा अदुगा लीगल इश्यूजिंग का डील तौननबा एक्सपर्ट्स की तरेट की कमिटी मा सेमे अदना प्रजा पुनमक लोइना अकोइना जून की तांग कुछादगी खुंजंग जिंगन बखौरकनी JCLPS ki lamdam asida yelhomi kanana bachang siliba khongjang asibu saugat laduna ngasi Thawal district ki Kakching dagi sugnu fawbada miyam gi wakat mi pham chathakre Manipur da yelhomi kanana ba bill puthu haiba wahai thaba kaya sizinaduna Kakching wabugai Tangjing Khunau amadi sugnu da wakat mi pham chathaki wakat mi pham adu da saruk yakiba ima ibel sing aduna Manipur da ILPS jatnagadabani haina thaba kholau kaya su lauki Congress Party na semkiba Imphal Municipal Corporation asi matam kaya sangna chatpa ngamloi manung matam chadana kairakani haina Manipur gi veteran politician o joy na phongdorakli handak pangthokiba Imphal Municipal Corporation Mikhalda Singjamai AC dagi mai paklaklaba BJP gi corporator sing ngasi miyamna taramna okpagi thoram ga mari leinana mahangna haikibada hauze Imphal City da sel thadabagi mawang asi thaina British na palingai matam gi town committee aduga chap manana leire Independent tagi karakpa MLA amadi councillor pharaga government semgani haiba rajniti adugi matam henkre haiba Congress na khangjin pham thoi India pumbagi oina honglakliba rajniti gi ahongba asigi matung inna handa Congress na semliba corporation asi matam sangna chatkani thajade haukiba Mikhal ahum da BJP na mai paktuna lakpa asina English ngani tara pangthokadoriba Mikhal gi lanjau asidasu mai pakani haibagi khudam takpani haina phangdoki Congress na sal laiba dong election gre tai apoi ki MLA laiba koi sal laiba ade boiler laiba gumba sal laiba gumbi rajni ti malle basi amanba rajni laida sano alka aina mayam na chali malli higi council ja higi Congress semre council ja masi matam se shanti aina si I will commit in the party Congress na council dan mereka council legal riba disabled council saya masih macam saya kayak sama kiri abu itu ini malam berjalan loi Nakalamuram dangasi India pumbada BJP gi mayokta wakat mifam chathabagum Manipur Pradesh Mahila Congress Committee na sindna Congress Bhavan dasu wakat mifam phamkre BJP gi atse din haibadu chahi ani Henzilakle lakadaba kaya yamna watlibage ache din ngaibada nongmagi sura nomlaga hingba mijam praja kaya di makokta makhut haple nongmagi changdra yadraba potlam kaya gi mamal atia pakna wangkhat halaga praja mayam wahaliba asira BJP gi atse din haibadu haina MPCC gi president and haukepna hanglakle अच्छे दिन की महत्ता एसेंशियल कमोडिटी मयाम की प्राइस हाई स्काई रॉकेटिंग हो रहे चाहे कयाम कोई ना अच्छे दिन गायगदोबनो अदुगी मरमदोना एखोई मसी यानिंगदबदगी महिला कांग्रेस मणिपुर ना लीड तौरगा एखोई ngasi si dharna tawjabani public tamana achoba promise ama thami achhe din porbirakane na adusu 100 days ki manungda adu ngasi di chahi ani shuraba matam asida achhe din ji karamba angle da achhe din pubirakhrage
कांग्रेस पार्टी की नेशनल वाइस प्रेसिडेंट राहुल गांधी की निफुतरुक सुबमपो कुमोन थौरम नेशनल स्टूडेंट यूनियन ऑफ इंडिया NSUI न सिंधुना मणिपुर की कांग्रेस भवन दसु पांगथोखरे मपो कुमोन थौरम ग मरी लेना हंदक पांगथोखिबा बोर्ड ऑफ सेकेंडरी मणिपुर अमसुंग काउंसिल ऑफ हायर सेकेंडरी मणिपुर न लोबा क्लास 10 अमदी 12 की एग्जामिनेशन दा मार्क वांगना फंगदुना पास तौरक्लबा महिरोय कुंट्रा दा सेल की मना याउना सर्टिफिकेट पीदुना इकाई खुमनबा उठखे मणिपुर की डिस्ट्रिक्ट मापनदगी खंगलबा महिरोय सिंह अदु MPCC की प्रेसिडेंट TN हाउकेफ अमदी खेत्रीगांव AC की MLA अमीन साहा अनीना मना मथुम अदु यंथोखे बन अमदी ब्लॉकेज की नमाद लमदम असिद करबार तौरीबा अमदी दुकान फमलिबा सिंगना पोटचै की ममल योनिंगबा मोंगदा हेना योनबा यारोय अमदी योलिबा पोटचै की ममल दुकान खुदिंगमक्ता लेस सेमदुना थेटकदबने करिगुम्बा थेटलमदबा दुकान सिंग अदु था अमा चुपना थिंगजिनगनी हाइना मणिपुर स्टूडेंट्स फेडरेशन MSF की चेरोल अमना खंगलक्लि चिंगी लूप सिंगना इकोनॉमिक ब्लॉकेट तौरीबा मखै तंपाक्तसु काउंटर ब्लॉकेज की खोंजंग लेप्तना चंगसनगनी हाइना काउंटर ब्लॉकेज की खोंजंग चंगसिलिबी इमा सिंगना फोंदोखरे ngasi इम्फाल वेस्ट की मनुंग चनबा खुंबोंग बाजारदा अपुनबा मैतै लैमा मैरा लुपना मोइदांगपोक अमदी खुंबोंग बाजार के अकोइबदा लैबा मैरा पाइबी अमदी क्लब सिंग खुदसमनदुना नेशनल हाईवे 37 इम्फाल जिरी लंबी की सरुक अमा ओइरिबा खुंबोंग बाजारदा काउंटर ब्लॉकेज की खोंजंग चंगसनखे लंबी असिदाई इम्फालदगी जिरी अमदी तोंगान तोंगानबा चिंगी लमसिंग तमना चंगलकपा गाड़ी सिंगदा यावरकपा पोटचै कया चिंगथखे अपुनबा मैतै लैमा मैरा लुफ के एडवाइजर ए मंगलेम्बिना हाइखिबदा चिंगतम नुंगसी चानाना हिंगमिनबगी ओइना ओना तैनबदा तंपाक्ता लैबा मियामगे चाखाव थदनबा होटनरबनिना मखोइगी मायोक्ता खोंजंग चंगसिनबा ताबनी हाइखे मंगलेम्बिना मखा तारदुना चंगसिलिबा खोंजंग असिदा हिंसा अमत्ता याउदे लोइनना गाड़ीदगी लौथा हौरिबा पोटचै मयाम असि ममिंग मथा इदुना चेक्सिलना थमे इकोनॉमिक ब्लॉकेट लोयरबा मतुंगदा पोटचै सिंग अदुगी मपू सिंगदा टेक्ता कायदना सिनगनी हाइखे अखोई सिंगमी सिंगना सिंग तम अखोई नुंसी चानने हिमिनबगी ओपोजिट वना तैनबदा मोइना अखोई की लाइफलाइन अखोई चखाव फदत कनी खंदने इकोनॉमिक ब्लॉकेट तौरलबनिना अखोइसु मखोई मायोक्ता काउंटर ब्लॉकेट तौदुना अखोइसु मोइगा मायोक्ना बताबनी अदुबो ब्लॉकेट असिदा मोइदि मीजु हाली गाड़ी जु मै थाय अदुगा पोचैजु मांगहली अखोइदि अखोइना सिंगदहौबो पोचिंगदि अमता मांगहंदे अखोइ लिसमदा थमगा अखोइ हेरंग ब्लॉकेट लोरकान मोइदा मसा मसादा पीगनी मोइदौना अखोइ मांगहलोय अखोइ मोइ हिंसा अमता तौदे अखोइदि अदो चिंगमी तमी हिंगमिनाना नुंसी चानन लेमिनाबै कारकसिदा मोइना इकोनॉमिक ब्लॉकेट तौरगा तमी अखोइ हात के खल्लबनिना अखोइजु अदुगी मायोक्ता अखोइ काउंटर ब्लॉकेट तौजबनी मोइने हेक इकोनॉमिक ब्लॉकेट तौरिबखै अखोइजु काउंटर ब्लॉकेट से अखोइ तौजगिगनी होजी आइन जरिबसे कोई खुमोंग बाजार मक्तदनी मफम मसिदा खोगी मेना पाइबी सिंगना इम्फाल लोमदगी खोगी जिरी तम लाकपा खोगी चिंगी लम सिंग लाकपा गाड़ी सिंग असे मोइन थतुना पोचे यावरिब्रा हाजो चेक तौरी पनबे याबदि हौखिबा जून की तांग मापन की अहिंग नोयायदगी चिंगी लुपसिंगना कौखिबा नुमितारानी की इकोनॉमिक ब्लॉकेट की मायोक्ता तंपाक्ता लेबा मैरा पाबी एमदि क्लब ऑर्गेनाइजेशन क्याना काउंटर ब्लॉकेट तौदुना मखोगी मायोक्ता खोंग चंगसली ngasisu hoji hoji मखोगी मियाम उबिरिबसि खुमोंग बाजार मक्तदा खुमोंग बाजार की अकोइबदा लेबा मैरा पाबी एमदि तोंगान तोंगान बुलुपसिंगना इम्फाल लोमदे हेगलप गाड़ीसिंग असी मखोइना थत्तुना पोचे यावब्रा हाइबदु येंगली अदुगा लोयना इमासिंगना फोटोपि मतुंग इना चिंगी लंगी मीसिंगना इकोनॉमिक ब्लॉकेट तौरिबा मखै तंपाकी मीसिंगसु काउंटर ब्लॉकेट तौना मखोइ खंगनगनी हाइबसि अचेपा मफमनी कैमरा पर्सन अबुग लोयना पाउमजरिबा आई खेत्रमयुम प्रेमचांद इम्पैक्ट न्यूज कुंबोंग लमदम असिदा इनर लाइन परमिट सिस्टम ILP चनहलो हाइबा डिमांड की मायोक्ता चिंगी लुप खरना कौखिबा नुमित तरानी की इकोनॉमिक ब्लॉकेट पुयानिंगदबा फोंदोक्तुना तंपाक की मफम सिंगदा काउंटर इकोनॉमिक ब्लॉकेट की खोंजंग असि चंगसनबने मसी चिंगमी अमदी लमदम असिद लेरिबा फुरूफ अमतगी मायोक्ता नते हाइना जॉइंट एक्शन कमिटी मैटे यूथ फ्रंट के चेरोल अमना खंगलक्ले All Naga Students Association Manipur Ansamgi Mapalak Suba Athauba Singning Sing Thauram Remembrance Day ngasi Chandel District ke Thoma Memorial Hall pangtokre Thoramasiga Mari Lenana Ansam Memorial Park ama Naga Hohogi President Chuba Ozukum na Maikom Hangdoke Naga gi damakta thawai thakraba singi maphamda ikai khumnaba utpana thauram asigi maroiba saktam oike Remembrance Day asiga mari lenana Naga Students Federation NSF ki President Eastern Naga Students Association Burma Rengma Naga Students Union Karbi Anglong Assam United Naga Council UNC amadi Naga Women Union ge luching basing su thauram asida sarukyakhe
Manipur gi yelhomi kannanaba pass tawkiba bill ahumgi mayokta GSC against the anti-tribal bill Churachandpur amadi chinggi lupsingna national highway singda chatharakiba economic blockade ngasi ahing loshilagani adubu bill ahumgi mayokta makhataba kari khongjang changsingadage haibagi matangda anti-tribal bill GSC amadi outer Manipur tribals forum Manipur gi mifam ama athubada phamlaga lauthoklagani haina United Naga Council gi president Gaidong Kamaina phangdokre Chingmairong Dalaiba Tribal Research Institute pangthokpa thoram ama yawba lakiba Gaidon Kamaiga Paumi Kharaga unabada mahagna haikibada Manipur leingakna lamdam sigi yelhomi kannabani haidana pass tawkiba bill ahumag tribal singna yadaba bill ni haibasi santokna taktrabasu miyamna khanglabani Any further course of action adudi akochi JAC Churachandpur gi JAC group outer Manipur tribals forum na athuba maramda review committee mo phangoni sem ka bill ado mayamna yadaba bill oire ana hojikti any policy program ase akoi right forum da discuss tawni tawrkanda only when akoina people singa spell out tawni ito daga peace process asi gidi masidi important issue oire framework agreement sign toba asi clear oire ado hojikki solution asi mayamna hena khangi unique oiba history gi unique oiba position adugi solution adudi unique oiba solution oigadabni haibasni aduna aikoina yamna highly optimistic way athuba matamda final solution amakak loi puthogani Political system hongdok trimakai Manipur gi tribal furup sing kham thengna wakhigani haina United Naga Council UNC gi president Gaidon Kamai na phangdokre bosem kohsem amadi CVS na lobacha hi asigi class 10 amadi 12 examination da mai pakraba kharam furup ki mahairoi sing oktuna manamathum Lanthokpagi thoramda wafam asi Gaidon Kamai na phangdokhibane Kharam Students Union Manipur na sindrang asi chingmairong dalaiba Tribal Research Institute ki holder pangthokiba thoram asida saruk yakiba naga furup ki luchingba asina makhata na phangdokhibada lamdam asida tongan tongan ba furup sing leibana ban blockade amadi general strike toina tawri masina maram oiraga education sector da akaiba thokaningde maramdi education gi mangal yaudana furup amata hingbangamloi amaramda Missing Yamjadrabasu Kharam Furup ki Mahire Singna Education da Maru Eba Mityeng Thamgadabani Haike. Thoramasida All Tribal Students Union Manipur gi Tungda Bosem, Kohasam, Amasung CVS in a low bachahi class 10, 12 examination da Mai Pakraba Mahiroi, Nifu Tarukta Manapiduna Pungning Togake. System as a home tribal singing, suffered of this. Me advance of the Mika Hingover, but the last scale, I played to Hobby. Yemo, Maramadu, a home of Proke had the students in the Napai politics job, someday. Napai maximum focus at all. Housing, Tiki Hona, Nasi, Tiki Hona, I give one of us a church dinner sing Yawi, Ahalaman Mayam Yawi, Napai position holders in, Hosi Wasak over let's march towards. Lining Thau Sanamahi Cheng Hongbugi Thauram Lakliba Tangkun, Ningthokaba Numitta Women Association for Economic Development was set Amadi Uttara Sanglen Sanakonunga Luinana, Pangtoklagani Haina Cherol Amada Kanghalakli. Human Resource Development Gi Minister Smriti Irani na Central University Tarukta Yoga Department Hapnaba Laktokpada Manipur University Yaurakle. Ngarang pangtokiba National Seminar on Yoga gi thoramda wafam asi lauktokibane Smriti Irani na English ngani taruk taret ki academic session asidagi Yoga Department asi Uttarakhand ki Hemwati Nandan Bahuguna Garhwal University Santiniketan gi Vishwa Bharati Kerala gi Central University Madhya Pradesh ki Amarkantak Talaiba Indira Gandhi National Tribal University Imphal gi Manipur University amasung Rajasthan gi Central University da hanglagani amadi chahi asi gi loishalakpa phawbada University kun henbada hangani haike Pangtokiba Thoram Asida Prime Minister Narendra Modi ki Yoga Guru Hainariba HR Nagendrana Makok Luchingduna Yogic Science da Certificate Course Tagi Hauraga Bachelor Degree Master Amadi PhD Fawba Tambagi Khudongchaba Laihanaba Khanake
North Eastern Electric Power Corporation NEFCO Silongna Corporation asigi ahangba fam mari gidamak tha asigi kuntarukta pangthokadoriba written test exam North East Students Organization NESO na athingba thamlakle ngasi DM College campus te leiba NESO gi office ta paumi singa unaba amada organization asigi Secretary General Sinam Prakash na awang nongpok lamdam gi oina leiriba corporation asigi written exam gidamak center tara laukthokpagi manungda New Delhi da center taret Guwahati da ani amadi Silong the center amagi list corporation asigi official website ta thadorakpani haike mahana makha taraduna post sing asigi dama corporation asina white advertisement tawkidaba maramna miyamna apply tawba watki haina pendaba phongdokhe awang nongpok state taret ki capital sing da exam center pibaga loinana miyam khangna advertisement tawdriba phawba exam asi pangthokpa yaroi haike Hiramasigi matangda thasigi taratareta NIFCO ki chairman amadi Union Power Minister the memorandum pisinduna khanghankre Neso nataliba demand singi ona tainabada exam asi pangthoknaba honaraklabadi akanba khongjang sing changsilagani haina phongdokhe North Eastern Electric Power Corporation na handa date 26 June 2016 gi numirasida return test pangthokani haina torambadu anoba matamama lepiraga leiriba praja mayamda haiba post mari asigi maramda phajana khangan bira matungda anoba matamama lepaga interview amadi return test to pangthokadabani haibasi nesogi saidagi akanba khoi demand thamjari nampu sasanda exam pangthoknaba honarakpa taragadi component organization nipan asna method mayam sinadra akanba mongda khoi changsilakani Haukiba June gi tang tara mathoidagi thiba khangdana leirakhiba Thobal district ki manung chanba khangabok part 2 khulakpam laikai dagi ilangbam kanan gi asiba hakchang chingnaningai oiba mongda ngasi ayupung 8 minute tara satpa matamda phangkhre chahi kunithoi khaktamak ngairibi kanan gi hakchang adu Thobal police station gi manakta leiba canal amada taduna lerambane Panbayabadi Mahak Jun Tara Mathoidagi Thiba Khangdana Leirak Kibadagi Haukiba Tang Tara Marida Mahaki Mapana Thobal Police ta missing report Pikibane State Forensic Experts Single Luinana Police na Mafam Adida Lake Luinana Hakchang Asi Hauzik Autopsy Gidamak Janims Dathamkre Amaramda misi asibu yaning daba phongtok tuna Khangabok Bazar dagi Khangabok High School fauba National Highway number 2 Imphal More lambi thingzinduna yaning daba phongdokre Sakhang daba miyoina kananbu nupi oibigi ikai khumnaba manghalaba matungda minungsi leitana hatokpiba oigani haina lekai miyamna chingnaba phongdorakhe Misi asigi matangda Joint Committee Action Against the Brutal Killing of Ilangbam Kanan Devi Koba JSC amasemkre JSC amadi lekai miyamna misi asibu yamna Kanna yaning daba phongtokpaga loinana generate miyoi sing athuba matamda thidoktuna matik chaba ahak pacherak pigadabani haike haina demand tauri karigumba mari lenaba authorities singna numit humni fawgi manungda generate miyoi sing puthoktuna matik chaba cherak pidrabadi asiba hakchang logdabaga loinana lamdamasida leiriba nupi gi organization amadi club single loinana akanba khongjang changsilagani haina chekselwa thamlakle Tuba matamda mihat pase dandi piba numini manungda mihat pase puthokiba makata ba thokna ba nupa singda para tambiba nupa singjigi mathakte goi namatik chaba dandi piba haiba mi hoi mihat pasingja atuba matamda dandi piba Temple of Learning School the Thauri Yanduna Laikhidraba School Asigi Mahiroi Oinam Rex Missy ki Mayok the Semkiba JSC na Missy Asigi Achumba Langla Langzil Atupa Matamda Mari Lenaba Authority na Puthorak Trabadi School Asi Matam Chupagi Oina Thingzilagani Haina Wareb Lokre Wareb Asi Ngasi Laikhidraba Rex ki Marai Kai Ningom Thongzau Awang Laikai gi Community Hall the Pangtokiba Miyamgi Oiba Miphamda Laukibani Miphamadada Missy Asigi Mayok the Thongzu Part 1 Amasung 2 the Public Curfew Laukthokpa yauna punna wareb taret laukibani Messi asigi mayokta semkiba JSC na sinduna pangtokiba mifam aduda mafam adugi maira paibi sing ahalaman amasung naha singna saruk yakhe mifam aduda saruk yakiba leikidraba Rex ke apokpi wantharakpadagi hospital da pukhatke Misi sigi matangda tol school gi mayokta akan makhongjang changsinba misi sigi maramda miyam praja punamak khangnaba sejayama namlaga sai thokpa Misi asigi matangda JSC-na mari leinaba authority da memorandum ama pisinba post mortem gi report athuba matamda phangnaba mari leinaba singda taksinba
रेस की मिसी ऐसी के दायित्व पुंबा टोल की अथॉरिटी ना पुगदबनी हाइरिबसिंग असी करिगुंबा अथुबा मतमदा करिगुंबा तौद्रगदि एखोय असिबगा हक्सांग सिसु एखोय लौखिरोय अदुग मतम पुंबगे ओइना टोल की स्कूल बुसु एखोय थिंगजिले Imphal East District Police Commando 12th Bihar Regiment amadi 6th AR gi apunba khutpu amana Basikhong area da thiba humba chathabada pripakni haiduna phare hairiba Basikhong kitna panungdagi mutum Momocha Singh chahi kontra taret apokpa M Manihar Singh hairiba mioi asi pripak amasung masigi lanmi sanglup Red Army ga karigumba hiram amatada mari leinade haina aina thingkraba lalhonglup pripak ki Department of Publicity and Propaganda gi publicity officer Captain Achobana Thokpachirol Amana Hairi. Matang Swaisida, break Amalogzage, Manipurama de Malim Getongan Tongan Way Pau single Luina Nako break to Yamna Tunanzarake, Impact News for Meeting Taduna Lebio. FI tutorial for CVSC. Kaishampar Hodam Lerak opposite Tidim Oil Pump. Admission open for second batch. 6 months foundation course for class 11 and 12 CVSC students. Class commences from 22nd June 2016. Hostel and transportation facilities available. Unique features of FI. Discussion period for every subject. Analysis of CVSC question patterns. Highly suggested study materials for examinations. Analysis of improvement of weaker students. Top faculties from reputed CVSC schools. Please come and join. Golden opportunity for BTech aspirant students and parents. Discussion and counseling on engineering courses and its prospects. First time in Manipur on 19 June 2016 at Classic Hotel Imphal at 10:30 am sharp. Experts from engineering colleges, engineering profession and social scientists will attend the program. Discussion on how to choose career stream college. Organized by Edu Valley Manipur and sponsored by Sri Venkateshwara College of Engineering and Technology, Chittoor, Andhra Pradesh and RR Institutions, Bangalore. For registration and details, please contact Edu Valley Manipur Babupara. Contact number 87948 Admission open. 6 months foundation plus C8 course 11 Science and Humanities. Intact capacity 25 students per class. Class commences on Monday 20 June 2016. For details, contact Gurukul, Kaisamtong Hodam Lerak Maning, Airport Road, Imphal, in between 6 am to 9 am and 3:30 pm to 7:30 pm. ITC की वजह से ना फाउंडेशन में दी रिवीजन कोर्स सिंग दा सब्जेक्ट सिंग को मचा खाने ताकि बंग में दी मॉक टेस्ट में दी टेस्ट सीरीज क्या ना आई ना किसी फंगली वर्सी दा यहाँ में चावल में देखा My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Mayambo amukahna taram nokchari. Bulletin ski makata bapau miyam da pizari. A way to sustainable livelihood in Manipur haibathimda nongmagi oiba organic farming gi workshop ama Dr. Thingnam Kishan Foundation amadi Midas Touch na sinduna ngasi Manipur Press Club ta pangthokre thangmoiban AC gi MLA KH Joykisan na chief guest oikiba thoram aduda Mission Organic ki CEO Dr. Devdatta Sarmana keynote address piraduna haikibada organic farming haibasi aina tauriba low pathap aduna akoibada kari amata akaiba pidaba aduni haikhe aikoina chemical fertilizers seasonabada nitrogen gi chang yamna wangbadagi makhal kaya ge anaba thoglakpagi chang wangle haibasi scientists singna hairaba wafamni haikhe lobukta urea chaibadagi hadorakpana urea asi turelda takhiba amadi thangnaba isingda urea yawba asi thengnare Organic farming tawbada ahanbada pothok yamna watlamba yai adubu tungdadi masigi kanaba lakani haike chief guest oikiba MLA KH Joykisan na haikibada miyamna organic farming hairaga manamasing dang uba haibasi lali masida livestock su yawi haike organic farming da cha da tara hengatpagi akiba leiriba asi tungda masina kanaba piriba asi aikoina khangpham thoi haike aikoina nongmada Hakchang Sazil Tawzarabasu Chananaba Potlamda Hu Chelagadi Kanaba Karisu Pangloi Haike. Masi Aikoina Yum Dagi Hogdokpa Mathau Tai Haike. Lam Lezedragasu Bora the Lebak Hablaga Chananaba Manamasing Karamakaidi Tabayai Haike. Lairiba government sina yam thuna masigi singche akhoi gi tungi lakadraba generation se kannabani adna tangai badna ko organic farming se ko encourage to se mathau thai akoi organic farmers association ta wada ka lei organic farming
ꯗꯒꯤ ꯄ꯭ꯔꯗꯛ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁ ꯑꯃ ꯍꯥꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯔꯁꯤꯡꯗ ꯁ꯭ꯄꯦꯁꯦꯜ ꯑꯦꯇꯦꯟꯁꯟ ꯄꯤꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯏꯀꯣꯅꯣꯃꯤ ꯆꯥꯎꯈꯠꯅꯕ ꯃꯅꯤꯄꯨꯔꯒꯤ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯕ ꯌꯥꯕ ꯃꯁꯤꯗꯩꯗꯤ ꯏꯝꯄꯦꯁꯤꯁ ꯄꯤꯕꯁꯦ ꯕꯤꯖꯦꯄꯤ ꯄꯥꯔꯇꯤꯅ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯄꯋꯥꯔ ꯂꯥꯛꯇꯤ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯋꯥꯔꯛꯁꯣꯞ ꯈꯛꯇꯪ ꯇꯧꯔꯝꯃꯒ ꯄ꯭ꯔꯖꯥꯗ ꯑꯦꯋꯦꯌꯔ ꯇꯧꯔꯝꯕꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯣꯜ ꯊꯣꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯇꯧꯔꯝꯃꯤꯁꯤ ꯅꯤꯡꯁꯤꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦ Sagolban AC gi oina government ki makhada all aged amadi widow pension fanghodaba miyoi singda AC gi MLA RK Imona Sel yanthokre Sagolban Bijoy Govinda mamang lekai da leba MLA gi yumda pangthokiba achamba thoram amada chahi asigi me thagi oina AC asigi ahal oiraba miyoi chani ga marfudra tarukta all aged pension amadi mapuroiba leikidrabi chamaga tareta tha amagi phangpham thokpa sel yanthok Kibagal Luinana, Handak Pangtokiba Imphal Municipal Corporation gi Councillor gi Mikhalda Mai Paklakraba, Ward number 7, 8 Amadi 28 ki Corporator Singsu OK. MLA RK Imona AC Asigi oina April Thadagi Hauduna, Government ki Makada Pension Fangdaba Singda Mahaki Thagi Panglakpa Toloptagi, Senthang Sing Asi Piduna Lakle. Mahanam Mana Makata Araduna, Nauna Kalaba, Corporator Singna Miam Gidamak Apaba Tabak Amadi, AC Asibu Chakat Naba Nabada Achobu Mating, Banglakani Haina Tazabatamki. AC Asigi Mapam Kayada Food Security Eki Makada Ahong Mamalda, Cheng Yenbuki Tabak Paksan Chatari, Cheng Yeliba Azent Singna, Politics Ki Wakalon Tadoklaga, AC Asigi Miam na Pangpam Tokba, Cheng Bibinaba, Mahagna, Makatana, Apil Tauki. Praja Miamgi Sagoban Kendrigi Apaba, Tauban Mitsida. Mayamgi Ahalaman and Babamgi Taba Pangtopan Michidasu, Akoigi, Laiba Councillor Sing Mayamna, Yaumin Naraga, Nasi Praja Mayamda, Sugumba, Oles Pensengi, Sinabasida, Yaubasida, Felicity Chutauba, Adu the Natana Tunda, Lakadoba, Akoigi, Councillor Singna, Pangtok Payaba, Praja Mayamgi Apava, Tarokadova, Mogi duties Mayam. Prazamiana music, Daita Sinarabnina, Apava Tabak Miam Pangtok Pada, I guess I take full support Taugani. Lilong Chazing, Myren Kongi, National Food Security, Eki Makada Labor Mio Singda, Ration Card Yantokre, Ek Asichat Libachahi Sigi, April Kunmangadagi, Manipurda Chatnaba Hokibaga Luinana, Manipurgi Tongan Tongan Mama Pum Sing the Labor, Miam the Ration Card, Yantopagi Tabak Toram Sing Asi Chataduna Laki. Ngasi, Myren Kong Rising Club, Lilong Chazing the Sinduna, Club Asigi Sanglen, the Department of Food and Distribution, Manipurgi Mitiang Makada Lamdam Adugi Miam da Makoigi. Pangpang Toklaba Russian card sing Adu Yentopagi Thoram Aduda Langtabal AC gi MLA Karam Shyam Lilong Municipal Council gi Chairperson FCS ki District Officer Amadi Lamdam Adu gi Masak Nairaba Miyoi Kayana Ngasi gi Thoram Aduda Sarukyaki. Ekoi elected member Odiba Kodingma Prazana Makoi di hak singdu Sinaraga Miami Tabak Tauro Haidana Tato Banina Adi development da Natragana Sumba Sinjaka Marina University Akoi politics of Toki politics di Akoi election di Matamda Tau Kak politics Taura Lori Atai Matam Sida di Aigi Ram Digi Wakalon Aiga Tinadaba Party Kunba Kundaba Punumaksi Tungoineraga Prazagi Haksi Pumam Dovasi Panganaba Bonabada Akoi Punamak Dai the Lomina Sai Wakalon Duni Wangoi Revenue Subdivision na konba mapam sing Semzin Sazenbagi Tabak Chathabana Maram Oiraga Lakliba Jun Gitang Kungi Ayukpung Mapandagi Numindang Waram Pung Manga Fauba 33 kV Mayang Imphal Feeder na konba mapam sing May Lakloi Haina Manipur State Power Distribution Company Limited na Thadrok Pacherol Amana Pauzelakle Kudong Chadaba Asigidamag Waro Bidanaba Miamda Apil Taurakle Patriotic Writers Forum Manipur na Sindana Ahanba Oina Nityaipa Chuthekta Leiba BJP Manipur Pradesh Office de Lairik Phongbagi Thoram ama pangthokre Momota Thongnauzam na iba Maitai Mayeki Seirengi Lairik Mairi Asigi Maisa Phongbagi Thoram aduda BJP Manipur Pradesh ki State Election Management Committee ki Convener Thongnauzam Chauba Patriotic Writers Forum Manipur ki President Raghu Leshang Them Yauna Mioi Kayana Sarukyake Ngasi Phongkiba Seirengi Lairik adu DM College of Arts, English Department ki Associate Professor Dr. Moirangtem Priyobratana Miyamda Santokna Take.
NH102 da drug lalonbagi akaknaba pau phangbadagi headquarter IGAR South ki meeting makhada 26 sector Assam Rifles ki taranithoi suba Assam Rifles ki lupa lakh mari ga lisin contra oigadaba WY tablet Sanipan ga humpu puduna chatlamba mioi ama phare hari haukiba jun gi tangtara turukta Chandel district ki manung chanalaiba khudeng thabi check post gi pharba mioi adugi maming MS Nengnei kin khongsai apokpa lamhoi khongsai chahi taramapanne mahag tengnopal dagine mangwandagi pharaba potlam singa loinana More police station da khutsinakre hari Prajapita Brahma Kumaris Ishwarya Vishwavidyalaya Imphal Center na Sindhuna International Yoga Day ki thoram pangthokre thoramasi Kwakethel da leiba Prajapita Brahma Kumaris Ishwarya Vishwavidyalaya Imphal Center na Sindhuna HRD Academy Airport Road ta pangthokibane ngasi ayo pung taruk tagi hauduna mass meditation morli session amadi physical yoga exercise na chingba yoga ga mari lenaba exercise sing pangthokpana mapung oiba thoram oikhi Haingang AC ki manung dalaiba khungang singda hepatitis B ki hidak lemna kapthokpagi thoram makha chatharakpa oina ngasi kendra asigi manung chana leiba nilakuthi amadi haingang awang leikai gi khunja singda lemna hidak kapthokre BJP gi active member Thokchom Romeo gi lamjing makha da chatharakiba medical camp aduda mioi chamapan romda lemna hidak kapthokhi Tidim Road Athletic Union Trau Kwakethel na Kwakethel gi akoibada leiba mafam singda lamtu sengkhre Manipur gi football masana da achoba mafam ama kanduna laklaba union asigi thaupuriba amade sanaroi sing aduna ngasi Kwakethel gi mafam kaya da paisinduna leiraba amwat akai amadi iram nala sing adu sit sengkhe nongju thagi matam oibana pumthabaga loinana manam chelaba phata haudi sing aduna Kaithel asida pot yoliba amadi lambi asida chatliba mioi kaya da khudong chadaba kaya mayok naduna lakli Kwakethel asigi akoibada leiba amadi tongan tongan ba mafam kaya dagi mioi singna hural lanada laklaga yamna toina Kaithel asigi mafam singda amota kai kaya thamjin bibagi thabak asi makha tana tawbidanaba traugi president L Ibomjana miyamda khanghalakli Tha khudingi oina sumba social service ke masi second Saturday aduga ayu oksida khoi tha khudingi sengsi aina khoina han boina Kwakethel Bazar area and surrounding area sidida hanan haubani adu matung tarakpadana khoina airport ki horpasidagina khoini taiba chuthek sibaksi khoina tidim road ke portion sima maintain by trau haina taraga ha khudingi khoi sengdok chaba khoina mayamda appeal tawjining masi singma phata haudi sing leiba singsi dukan ni mapada osu thambiu nala da thada bigenu aduga khoigi solid waste ki karigi municipality ki lakpa kanda adu khumjan minasi Manipur board amadi CBSE na loba class 10 amadi 12 ke exam the first division the mai pagla kiba ya school AC gi Mahairoi Singh chahi AC gi UPSC na loba exam da India pumbagi oina 24 rank tarakrabi khumanthem daina amadi 164 rank as Ascar Ali loinana English ngani taramanga gi Swarna Kamal awardee Meghachandra Kongbam okpagi thoram pangthokre thoramasi Naharol Sintha Kanglo Wangkhai Kaithel Asang Bina Sinduna NSK community hall da pangthokibane thoramasi da ya school SC ki MLA Elangbam Chansu Sarukyakhe Chahi asigi Bosem Kohsem ICSE amadi CBSE in lower class 10 amadi 12 ki parikya the first division the mai pagla ki baya school AC ward number 19 gi Mahairoi Singh okpagi thoram ama pangthokre manga suba councillor meritorious award haina mington duna pangthokiba thoram asi ward asigi hanagi IMC gi councillor Y Ratikanta amadi ward asidagi nauna IMC gi corporator oina khallaba Y Lukamani na co-sponsored Tauduna Wangkhai Puja Lampak Community Hall da pangthokibane punna Mahairoi Marfudra romda saktakche amadi khudol pot pidna okiba thoram aduda Imphal Municipal Corporation gi nauna khalaba Mayor S Sunil Su sarukyakhe Ward number 4 Uripok AC gi taruk suba meritorious award presentation ceremony ngasi pangthokre thoramasida chahi asigi Bosem Kohsem ICSE amadi CVS in lower class 10 amadi 12 ki parikya singda first division the mai pakiba ward asigi Mahairoi Singh okay ward asigi manung chanalaiba club taret ki apunba body ama oiriba the United Clubs IMC ward number 4 Uripok AC na Sinduna Uripok Khwai Brahmapur Lekai community hall da thoram asi pangthokibane
Thauram asida AC asigi MLA Laistram Nandakumar su saruk yakibaga loinana ward asigi first division da mai paglakiba Mahiroi Humudra Tarukta Saktak Che amadi Khudol Pot Piduna Ikai Khumnaba Utke. Sayang Road, Konthauzam Lekai Daleba Council for Youth Welfare Imphal na Sindana Ahanba Felicitation cum Prize Distribution Ceremony ngasi club asigi campus de pangtokre. Thauramadu CYWEL gi President RK Hemant Kumar na preside toke. Ngasigi Thauramadu da Bosem Kohasem amadi CVS na loba class 10 amadi 12 ki handak haidokiba exam da Wang na pass taraklaba nupa amadi nupi mahiroi singda award certificate amadi momento Pidana Mahiroi Singbu Pukning Togatke. Kurai Kendra Academic Development Committee Kurai na Sindana Tarasuba Felicitation cum Ato Memorial Merit Award ki Thauram ama Kurai Sajor Lekai Daleba Ima Laikurem bi Mandap Tapangtokre. Thauramadu da Kurai AC gi Manung Daleba Handak Board Council amadi CVS na loba class 10 amadi 12 ki exam da Chada Humpu Manga gi Mathak Tapangba Mahiroi Singda Case Award amadi Memento Sing Yentoke. Thauramadu da Chief Guest Oikiba Kurai AC gi MLA Dr. NG Bizoy na Fongdo Kibada award asi matik chajadragasu masigi academic value di yamna wangi masina tungda mahiroi singna hena hotnaningba phauhangani haike mahiroi singna su mahi tamba matamda hena thawai changna tamgadabani haike lairik haibata natana mi tinabasu haigadabani haina mahakna makhata ke mi tinaba haitragadi mahak adu tungda outcast oirakani haike Kagwa Sorokhaibam Laifrakpam Lekai Development Committee na Sindana Inglisingani Taramanga Tarataruki Board Council amadi CVS na loba Class 10 amadi 12 ki parikya da mai paglakraba Mahiroi Singda Manapi duna Pukning Thogatkre. Thauramasi Kagwa Ketel Manakta Leiba Kagwa Community Hall da Pangtokibane. Langthabal SCG MLA Oiramba Okram Joy amadi Hauzik Jila Parisat Oriba S Ronel amadi SDPO Singzamai Police Roni Yauna Pangtokiba Mahiroi Singbu Okpagi Thauram Adada Punna Mahiroi Kuntra Romda Achamba Khudol Piduna Pukning Thogatke. Loinana Mahiroi Singi Tungi Punsida Mai Pakpa Oinaba Yaifa Mangol PK. UNACO Staff Association Khongman na Sindana Mapan Suba Meritorious Award Function Pangtokre. Khongman John 3 da leba UNACO School da Pangtokiba Thauram Adada Basikong Jila Parisat ki member Ningombam Kisan Retired Deputy Conservator of Forest SIS Samu UNACO School ki Principal P Surchandra CBI STF New Delhi ki Deputy Inspector General of Police Nandaibam Manithoy Yauna Miyoi Kayana Sarukyake. Ngasigi Thauram Adada Khongman John 1 Dage John 5 fawbagi manung dalaiba Manipur Board amadi CVS na loba lisingani tara manga tara taruki class 10 amadi 12 ki examination da first division fangbangam kraba Mahiroi nifu manga da achamba khudol tamduna pukning thogatke. Chahi asigi oina class 10 amadi 12th the first division the pass tawrakraba kontha ahalup ki Mahiroi Singbu okpagi thauram ama pangthokre ngasi Human Resource Development Organization kontha ahalup na sindana lekai asigi community hall da chahi asigi oina lamdam adugi class 10 da nupa macha taruk amasung nupi macha taruk ka loinana class 12 da nupa macha nipan amadi nupi macha taret yauna punna Mahiroi kun taret na first division the pass tawrakiba Mahiroi Sing adubu organization asana pukning thogat kibaga Nana Taram na Okjabagi Thauram Adu Pangtokibane. Hangang ACG MLA and Biren Mahut ki Joint Director NG Uttam Amadi Olympian KSH Thoibaga Luinana Lamdamadugi Masak Nairaba Miyoi Kayana Organization Asina Sindunangasi Pangtokiba Mapalak Suba Oina Pangtokiba Meritorious Award Pibagi Thauram Aduda Sarukyake. Thawal District ki Hairok AC ki Manung Chanbai Hizam Kunau Khul ki Oina Chahi AC ki class 10 amasung 12 exam da Makwang na Phangba Mahiroi Sing Taram na Okre. Taram na Okpagi Thoramadu da Makwang na Phanglakraba Mahiroi Sing aduda Manamathum Kaya Kutsin aduna Pukning Thogatke.
Hauzik sanabagi pawda. Emmanuel English School Yangang Pokpi amadi Afros A Higher Secondary School Khabaisoi Anina under 17 boys Imphal East District Subrato Mukherjee Football Tournament ki final da lamba taunaragani. Ngasi Khuman Lampa ki main stadium da sanakhiba tournament asigi ahanba semi final da Emmanuel English School Yangang Pokpi gi Sanaroi Julian Kaising na match ki nifuhumdoi suba minute da chankhiba amattangarba panjil aduna Lamlai High School bu panjil amasinoda Piki. Chatharagliba tournament asigi anisuba semi final dana Afros A Higher Secondary School Khabai Soina Lining Thau Awangba High School Kuraibu Panjil Amasinoda Maitiba Pibangamke. Final Chankraba Afros A Higher Secondary School Khabai Soigi Amatangarba Panjil Aduna Yasirna match ski mapan suba minute chanke. Department of Youth Affairs and Sports Manipur Gimityeng Makhada District Youth Affairs and Sports Office Imphal East na Sindhuna Chatharagliba tournament asigi hayeng final sanaragani. NSU Naran Konjil Mamang Lekai Ahanba State Level Open 4-Man Soccer Tournament ki final changkre. Ngasi sanakiba tournament asigi ahanba semi final da NSU Naran Konjil Mamang Lekai na City Club Naran Konjil Mamang Lekai bu Panjil ahum amada maitiba pike. Tournament asigi final changkraba NSU Naran Konjil Mamang Lekai ki Panjil ahumadu Binoy Deepak amadi Chingmai ahum na match ki Taruk Kuntranithoi amasung Yankai suba minute chanke. Match asida maiti Horaba City Club Naran Konjil Mamang Lekai gi amatangarba Panjil aduna Bantina ahum suba minute chanke. Naran Konjil Sporting Union na Sindhuna Union asigi sanabung da Chatharagliba soccer tournament asida football team Taramari na saruk yari. Tournament asigi hayeng anisuba semi final sanaragani. Kuntaruk Suba KH Ano Singh Memorial Chess Tournament ki Manga Suba round ngasi sanabaloshin kre. Imphal College ki multipurpose hall da Chatharagliba tournament asigi open category da Chakri Tombi na top seeded KH Sanjoibu Maitiba Piki Bagal Luenana Chatharagliba tournament asida point Manga Panglaga Mangjil Thaduna Chatli. Hanagi champion Premzit na Naha Oiriba Sanare Shakespeare bu Maitiba Piki Bagal Luenana tournament asida point Mari Makai Panglaga Anishuba Mapam KH Sanjoy Shakespeare Somarendro Amadi Jackie Hairiba Sanaroi Mari Asana Point Mari Panglaga Matung Inari. Manipur Chess Association Gimitiang Makada Kwakaitel Chess Association na Sindhuna Chatharagliba tournament asigi open category da rated player kunhumdoi yauna Sanaroi Humphu Taruk na Saruk Yaduna switch round Taret Sanabagal Luinana under 15 category da na Sanaroi kunhumdoi na switch lake round Mangada Lamba Taunari. Tha asigi Taramari dagi pangthokpa hokiba tournament asigi Taruk suba round hayeng sanaragani. Arabida bulletin asigi headlines amukhanam yam da thamjage. ILP ki demand asi Manipur gi yelhomi kannanaba achumba khongthang ni haina MLA Bizoina Fongdokre. Congress Party na semkiba Imphal Municipal Corporation na simatam kaya sang na chatpa ngamloi haina Manipur gi veteran politician o joina Fongdorakli. Political system da awan ba purak trifawba tribal sing na awawa mayok na khigani haina UNC gi President Gaidon Kamai na Fongdokre. Amasung haukiba Jun Taramathoi dagi thiba khangdana lerakhibi Ilangbom Kanan ngasi chingnaningai oiba mawngda siduna leramle.